कुकी की पास्टर टिमोथी मोसोम अमसुंग महाकी टीमना त्रिपुरा के पानीसागर क्रिश्चियन लाइनिंग संतोप चटपदा यानिंगदबसिंगना मकोकता योटना कलपदा असो अपन नंख्रे मोबाइल फोन अमदे गैस सिलेंडर फुरालब कुकी ड्रग चाब अमा फारे हाना सोशल मीडिया सिंगदा फोटो थाकनरक्ले बेंगलुरुदा कुकी नुपी अनिदगी लुपा करोड़ तरामरी हेनबगी ड्रग फारे ड्रग ट्राफिकिंग सिंगे मथक्ता ऑथोरिटीना अकनबा एक्शन लौखटकदबनी हाइना एन बिरेन फोंदोखरे बेंगलुरु पुलिसना मणिपुरदगी अमा यावना कुकी नुपी अनिदगी मार्केट लुपा करोड़ 14.69 की वैल्यू ओइगदबा कोकेन ड्रग केजी 8 फारे हाइदि पावसना मखाताना हाइबदी डायरेक्टरेट ऑफ रेवेन्यू इंटेलिजेंस ना हाई लेवल इंटर स्टेट स्मगलिंग रैकेट के सरुक अमा ओइना चथरकपा ऑपरेशन की मनुक्सना मखोय अने दु फागतखिबनी फारबसिंग मणिपुर लालजांग लुवाई अमसुंग मिजोराम लालथांग यानी कौई बेंगलोर के कटनपेट मयादगी फाखिबनी डायरेक्टरेट ऑफ रेवेन्यू इंटेलिजेंस ना हौकिबा नुमित खरानी की ममांगदगी बेंगलोर इंटरनेशनल एयरपोर्ट की मियोय अमा मार्केट लुपा करोड़ 40 रोंगे बेलू ओइगदबा कोकेन के जिमरी फाखरबा मतुंग चथरकपा ऑपरेशन की मनुक्सना नुपी अने दु फागतपा ngamkhibani हाइदि अतोप थौदो अमदा सही असigi मार्च 3 दा दुबईदगी बेंगलोर थुंगलखिबा मियोय अमदगी मार्केट लुपा करोड़ 12.56 की बेलू ओइगदबा सना केजी 14.2 फागतपगी थौदोक लैख्रे हाइदि बेंगलुरुदगी मणिपुरदगी अमा यावना कुकी नुपी अनिदगी लुपा करोड़ 13 हेनबगी यामलबा ड्रग्सing फागतखिबा दुग मरि लेनाना फॉर्मर सीएम एन बिरेन महाके सोशल मीडिया दा थागलखिबा वारोल अमदा हाइदिबना ड्रग ट्राफिकिंग की मायोक्ता मरि लेनाबो अथॉरिटीसिंग की माइकैदगी अकनबा एक्शन लौखटकदबनी बेंगलुरुदगी यामलबा ड्रग्सing फागतखिबा सिना मरम ओइरगा नॉर्थ ईस्ट रीजन असे असौबा ड्रग रूट अमा ओइरे हाबसि मयेक सेंगना ताकले लोइनाना ड्रग ट्राफिकिंग असना लेबा सिटीजन सिंगदा अचौब थ्रेट अमा ओइरे हाइबदु मयेक सेंगले मरमदुना मरि लेनाबा एजेंसी सिंगी माइकैदगी ड्रग नेटवर्क असि थुगाइनबा अकनबा थबक कया लौखटकदबनी हाइरबा थबक सिंग असि मपुंग फाना पाइखतनबगीदमक्ता एजेंसी सिंगी मरक्ता निंगथिना कोऑपरेशन लेना थबक तौबु संगी लोइनाना हाइरबा नेटवर्क सिंग असि थुगाइदुना ड्रग फ्री इंडिया अमा ओहनबु होनबा संगी लोइनाना ड्रग असि मरु फाउना मुथनबगीदमक पब्लिक की सपोर्ट सु याना मथौ ताइ हाइना फोंदोरक्ले ngami haiduna street vendor takthokpu yaro hana phongdorakhe sarkarna lambi ki naket lamkhopsindana yum dukan amasung hotel sajlibasing takthoknaba phirep lauribasi afaba khongthangni adubu sahi kunmuki mamangdagi leraklaba khumalampa ke dinku road ki naget temporary set saduna lalo itik tauribasing ngami haba matagum hekta takthokpa sidokpagi thabak tawbadi lankani haina all india trade union congress msc na thadorko serolamana hairi चुरचानपुर मेडिकल कॉलेज दा इंटर्नशिप तौनबा अयाबा पिरकलबा मेडिकल महिरोय सिंग असि फावबा इंटर्नशिप तहंदना लैरे हाइदि फॉरेन कंट्री सिंग दा मेडिकल तमलोरगा स्टेट अमदि इंडिया मनुंग दा मेडिकल प्रैक्टिस तौबा यानबा एग्जाम पास तौरगा स्टेट असि मेडिकल कॉलेज सिंग दा इंटर्नशिप की अयाबा पिरबसु चुरचानपुर मेडिकल कॉलेज सीएमसी दा इंटर्नशिप तौनबा अयाबा पिरकलबा मेडिकल स्टूडेंट सिंग असि फावबा इंटर्नशिप तहंदना अमदि मरि लेनबा अथॉरिटी की माइकैदगी ऑफिशियल ओइबा नोटिफिकेशन थोक्त्रिबा असि महिरोय सिंगी खलगा थासुगी मनुंगदा इंटर्नशिप फंगनबा ऑर्डर थोपियो हाइना इंटर्नशिप तौगदबा महिरोय सिंगी माइकैदगी अपील तौरक्ले हिरामसिगा मरि लेना ngase imphal gi babupara gi mafam amada paumi singa unaba amada महिरोय amana hai makhoi singa se haukiba sahi 2024 da pass tawraba amadi sahi asigi june 18 da NLC na counseling tawraba matung state asida internship tawba yabagi ayaba piraba ngaktane madugi matungina medical tamloraba महिरोय humdraga humdoisi MC da internship ki damakta allotment pirakhibani CMC da allotment piraklabasu Jennings da duma internship tawba yagani haibagi damak makhoi महिरोय humdraga humdoisi CMC da internship pirakpada harauna लौरखिबनि हाना फोंदोखि महाना मखाताना पाउमिसिंग द फोंदोखिबदा लाइबक थिबदि स्टेटस द लाइरबा मेडिकल कॉलेज मरि द इंटर्नशिप तौगदबा महिरोयसिंग इंटर्नशिप हौख्रबसु सीएमसी की ओइनदि हौदबा अमदि रोस्टर थोलक्तबदगी इंटर्नशिप तौगदबा कॉलेज दा हंगलोबा मतमदा सीएमसी ना नत्रग मरि लेनबा अथॉरिटी की माइकैदगी अइबो ऑर्डर नत्रग नोटिफिकेशन अमा गाइबगी रोस्टर पीदबनि हाइब खंगबा ngamki परमसिना महिरोयसिंग की कैरियर की खल्लगा चललेबा थासिदगी इंटर्नशिप हौबा यानबा अथॉरिटी की माइकैदगी ऑर्डर थोपियो मदुनतबा तारबदि महिरोयसिंग असigi कैरियर मांगदुना मथंग सहिदा पीजी फावबा तौबा यारोइदबगी मरम ओइरगनि हाइखि लौफम सिंग लेक्रक चटले मियेंग चंगबियु हाइदि कामेंग खुल असigi अकोइबदा लैरिबा लौकोल अयामबदा तुरेल अमसुंग लोक सिंगदगी पुथरकपा इसिंग फंगबा लौफम हाइबदि इथै चाबा लौ फावबा लेक्रक चटले मरम अदुना लेंगाकना थिंगेल सिंग दाम सिंग अमसुंग काइख्रबा इथै दाम सिंग येंसेंदुना इकंगी फिबा मसिदगी कलहौनबा कोंथौजम लोकल काउंसिल CPI ना मरि लेनबा सिंगी पुनिंग संगसिलकले लोप असिना थादरप सेरोरमना
Sajirok turelsing quality lena sarabadi labuksingda laikrak challiba asida ising piba yagani hana sarama damsing ayamba kaikre khwaidagi maroiba dam amadi Assam Rifles na leiriba longa poirengdagi kilometer tangkhai muk singnungda sangsillaga lei adubu singmi sing maroina kuki khulsing leibana mafam aduda sangbada security na athengba pibana kaikhraba dam adu kangmong khulgi lomi singna temporary oina thengbada khudungchadaba lei maramaduna leingakna khwaidagi maroiba dam sing asi athubada thingbinaba CPI gi Michael dagi taksilakli loinana LLI gi low Kenel da Loktak ki ising thagalaknaba apil tawri kangmongdagi konthaujam bamdia na singba khulsing gi mafam kharade ising isauna idi duna leiba yawrabasu mafam ayamba ising phangnadre LLI gi High Kenel sahi ani gi mamangda launa amasung luna tengthoklabasu makha taba uku amasung tarbana singba senjindabana Kenel asidagi kanaba phangdre hairi tongan mafamdagi lalhauba tare phagatkhre ngarang security force ki kangbuna tongan mafam singdagi lalhaulop ani gi lanmi khara phagatpa ngamle haide ngarang Tengnapol district ki More police station ki manungchana Indo Myanmar border pillar 79 dagi Manipur gi lalhaulop ma oiriba KCP gi lanmi ahum phagatpa ngamle haide pharaba sing adudi Khumantem Umakanta Singh Elias Singlai sahi 33 leifam mongbung jiriba Pukhrambam Nauton Singh Elias Tomthen sahi 19 leifam ningthaukhong maya lekai ward number 9 amadi soibam Bargil Maitei Elias Phare Pasahi Kulumdoi Leifam Irom Majau Imphal West District ni haidi makhatana security ki kangbuna ngarang Imphal West District ki Haingang Police Station ki manungsan na koirengai Singo lekai area dagi lalholop UPPK gi lanmi mari phare haidi pharaba miyosing adudi Sinam Ngangbam Elisan Tamngakwa sahi kungamari Leifam Khumbong Maya lekai Laisangbam Rosan Singh Elias JIB sahi 35 Leifam Sursanpur Khuga Tampak Maitei lekai hojina Langol Game Village Zone 1 Imphal West Sungkham Kiran Maitei Elias Lepsin ba sahi kunmathoi leifam Khumbong Maya lekai amadi Sandam Ratan Maitei Elias Lion sahi nipumathoi leifam Koirengai Bazar Imphal East ni haidi pharaba miyosing asidagi khulai kya recover tawba ngamle haidi Search operation da Kangpopi district ki mafam ani dagi khulai kya marum phagatkhre ngarang security force ki kangbuna tongan mafam ani habadi Kaithel Manbi police station ki manungchanna leiba Tingkai Kholen village samadi Kangpopi police station ki manungchanna leiba Mahuing village samadi Sandobung village search operation sa thapa matamda losendana thamlamba nongmai amadi marun singba kya marum phangba ngamle haidi Lai haraubada tawhai yang haidaba jagoi isai sing sahandana bawareb laukre umang lai haraubagi thoram manungsana lai ki thawgal katpa oina unariba jagoi isai amadi phizet laitengda honglakliba machat haiba sida haukiba July 10 da nomagi oina khana nainaba mifam ama government dance college samadi music college ani gi campus ta pangthokre aina Kanglaipak Indigenous Martial Arts and Culture Society ki marks na thadorpa serol amana haidi serol sina hai khana nainaba aduda Uttar Sanglen Sanak Ponungi Maichau Atomba Dr. TS Radha Mohan Pandit Loisang Pandit NG Khomba Lining Thausanamai Temple Board ki umanglai sanglakpa konsang tomsau yauna loisang ahungi maroiba kya susarug yakhe khana nainaba mifam aduda moderator oina retired Pradhan Guru JN Manipur Dance Academy Guru Ngathem Ranjan na sarug yakhe mifam aduna tongan bo warep nipa lauki warep sing adudi khunailon asigi masatta kai tharakpa yaba moongda tawhai yeng haidaba jagoi isai saba ya handaba hojiki matamga iroina na lakliba na onoba jagoi makhal laibumba saba ya handaba laminariba yellow phurup mau kaboi tangkhul marin na singba kaya ki leijariba jagoi isai amadi phizet laitengi masatki wangmada lana saba ya handaba phizet poloi custom saliba singna maihaurol dagi leiraklaba chanabigi wangmada aning bu moongda phizet semtok sadokpa ya handaba khul laikai singda jagoi takpi tambigadoribu oja sing adu makhong sengbo oigadabani lai haraubagi laibung singda katkadaba jagoi singa sikat poloidri phawba lairibo losang ahumgi oiba amaibi amadi pena khongba sing lengdana leiduna jagoi kathanba amasung anam athauna singba kokhanduna thogol tawhanba khul laikai gi committee singa phamin dun jagoi isai machata kai tharakadaba kaya si thoktana bapunna phaminabagi thabak paikhatpa amade mathakta lauribo warep singa sigi wangmada kawon kaina salamba thoklabadi jagoi oja amadi phizet leiteng saliba miyoisingda economy sangani haiba warep lauke Assembly dissolved tawkrabra yauna wahang mga Congress na Governor da hangkre state asigi tarani thui suba Manipur Legislative Assembly asi lairibra natraga dissolved tawkrabra haiba wahang yauna tongan bo wahang mga yawba memorandum ama MPCC gi maikaidigi Governor Arjun Kumar Bala da pisinkhre ngasi nuktilpung ahumrom tabada party sigi senior spokesperson advocate and Bhupendra Nalusingba mihut marina saba kangbu amana Governor da memorandum pisinkhibane memorandum pisigarba matung da pawmisingka unabada Bhupendra na hai state asigi tarani thui suba Legislative
Legislative Assembly asi lairibra natraga dissolve tawkhrabra state asigi governor masamakna assembly session phamnaba sahi asigi January 13 da saman thakiba laikhrabasu non and void haina lauthoktuna session asi ngasi phawba pangthoktuna lakle Indian Constitution gi Article 174 clause 1 gi matungina assembly session ani gi marak tha taruk tagi henba yaro habu wafam sing yawba khakta natana article asimaki clause 2b da assembly asi state governor na dissolve tawba yabagi constitutional power adu pidi Manipur gi governor na assembly session sahi asigi February 13 da phamgani haina toramba adu February 9 da Manipur gi chief minister na resign tawkhibadagi governor na assembly samon thakiba laikrabasu letter adu masamakna null and void haina lauthoktuna session sing asi phawba pangthoktuna lakle maram sing asi leibana state asigi taranthu suba assembly session asi hinglibara sirabara natraga session asi constitutionally oina dissolve tawre haina lawba yarabara haina hangke